Irujana Honabada Imphal Trurenda Lupkhiba Thiba Khangna Lekhiba Angang ani asiba sang wena pangmangam kre haiba thodok asi ngarang nungthil oinam so omung da thokibani Imphal Trurenda Lupkhiba asiba sang wena pangnaba Angang ani edu lekai adumakdagi MD Danis sahi tara apokpi MD Ibem amasung lekai adumakdagi MD Hasib sahi mapal apokpa MD Sajan kawi hairi Angang ani edu Trurenda Lupkhre haiba khangmangambadagi miyamna Imphal Turen gi toman famsingda kumduna thibu humbagi thabak chathraba matung kaina thangda asiba sang wena Angang ani mak adu phangkhibani hairi nakal amromda thodok adu Chief Minister N Birena nungaita phongdo poloena mama pa oiba singna Angang simbu Turen mapanda chathandana amasung irujabagi thabak tawhandana basu kangan khre hairi Lengshin Biraksi Asian Hospital Kwakaithel Bazaar Facility Singasi 24/7 Pangbiragani Lambida Thokpa Accident Kudimaki Treatment BP Stroke Management Heart Attack Management Makal Kudimaki Emergency Treatment Singsu Pangbiragani CT Scan Ultrasound X-ray ECG Ambulance Singi Kudong Sabasu Lejare Medicine Amasung Atai Department ki OPD Numit Kudingi Ayuk Amadi Nungthilda Pangbiragani Kaubiraganu Asian Hospital Kwakaithel Bazaar